Lainga ki mathakta thamkiba social boycott hauzik su handokpa leite fagak chaw ikhaida army gi bunker leiba si lauthoknaba laingakna hauzik su wari sanare karigumba nomanini asigi manungda bunker sing asi lauthokta tarabade miyam ga loinana bunker sing lauthoknaba thabak paikhatlagani haina coordinating committee on Manipur integrity Cocomi na fongdorokle Aziglam damasida wariba fiba masiga mari leinana nasilam fel pata leiba UCM gi office cha Cocomi gi oiba paugi mifamama pangthokre Cocomi gi maru eba thaumi kaya yauna pangthokiba paugi mifamaduda Cocomi gi coordinator Jitendra Ningomban hai hauzik thokliba irang asigi matangda tha asigi kunmanga da Union Home Minister Amit Shah ga Cocomi gi miyoi 12 ne saba timmamaga maki New Delhi da leiba office residence da unake unabaduda Cocomi gi maikai dagi point nipan pukhatuna point singadu thabak ton thokna bataksikhe Maduda Union Home Minister Amit Shah na irang asi mahausagi fibamda hanjilaknaba CSO sing maruwaina Cocomi na peace dialogue chathanaba initiative lobiu haina appeal torki Cocomi gi maikai digi Manipur da NRC chana hanbagi tangai fadaba leiba adugi matangda pukhatpada Amit Shah na mitop ki wapam asi Manipur khaknatana India gi oina achauba singnaba mani hairaduna Manipur da NRC chana hanaba honagane Hauzik oina status rami top sing khangdokpagi retina scan amade biometric na chingba lawbagi thabak chathare thabagasi September tha fawbagi manungda loisilagani haina magna thamlake loinana kokila lawba singa lainariba su asi disband tawragani haina thasaba supirake hauzik fawba irang asi nemthadaba amade nomai kapsilapagi thaudok sing thokliba ma oibana Cocomi gi oina di dialogue chathabagi khenaba leitri haina magna makhata ke Si thamamaba matungda aikoigi star matungda aikoigi honorable home ministers na aikoida thamiri si mana yamna kanna appeal tawrisi hanba appeal tawrisi kino ayada aikoi leibiriba CSO sing maru ani Cocomi na haidare amadi leibiriba Manipur miyam singsna aikoigi dialogue ki process ta anu initiative lobiu haiba dialogue wari sanabiu haiba posi amane am kanna thamai haidare adu magi appeal ni mana akhoina maduda aikoni yes akoi no haigi de haidare adu ba akoi thamu wafum di kai gno haibamda site akoi no ji khanjirisi akoi yes no haigi de hojik akoi ni khalisi keno da hojik si lan leptri hojik lan leptri nongmai kapai kanada maidei sing nongmai kapai suguma nongmai kapai gi tanjasida kana gum XYZ amana mayang mochilaga wari sanagani haibasi madu oithokta wafum ni aduga Cocomi gi maigai duju madu akoi leite aduga masina lanji karigumba makoina nongmuje kapaba natraga ikoida apology tawrba natra karigumba fom haira kanda madugi khanaba dumodi just Manipur miyam gi kanogi matung na koi welcome tawi adu huji ki unade aikoi madu koi sanagani aibu fom aikoi leite aibu posi Manipur miyam da thamjage Mamangda Cocomi na ngasi August kontra fawagi manungda fagak chaw ikhaida leiba army gi bunker sing ase torbung gi wamada hongdok trabade mayam ga loina na khongjang changsinduna army bunker sing ase lokthokani haina thamkiba wafam adugi matangda palladuna Cocomi gi media advisor Somarendra Thokchop na hai handagi Delhi gi khongchara duda fagak chaw ikhaya made army gi bunker sing lokthokpagi matangda center gi mari leina ba official sing da wari sanake Maduda Center ki official singna state asigi chief secretary amade security advisor ga pau faunuduna hiram asida khanana bakhangalake madugi sarugam oina ngarang Bishnupur district SP Churachandpur district SP Command regiment gi CO yauna mafam madugi miyam ga loinana wari sanake ngasisu chief secretary unaduna hiram asida wari sanagane karigumba laingang na hiram asida chanaba thabak sing paikhalak trabade miyam ga loinana mamang da lauthoki badu thabak ton thokma changsilakane Amaromda Manipur lenga ki mathakta thamkiba social boycott adu handokpa leitre ngarang famkiba assembly mi famaduda miyam na pamba thabak sing laukalaktabana maram oiduna lenga ki mathakta thamliba social boycott makhata na thamkigani haina makna makhata ke mongni matam ko ni yenga da kai gum mo khoina hoji ki development kai gum moida handokta taragadi ago seng dum haidok me andam khoi gi ngai gi kumang regiment gi siu du gi matung ndi mana haiba kai no yamna sensitive oiba area ne kidang yengjan gi ga haina khoi da mai thammi andong ning de mong hai tare koi kar nungai te deida madu makhata na khanana ba masi bo gi koi ngasi chief secretary unana lambi lai kai gumba masida government side gi positive over response pirka targadi akoi numi ni hum gi mong mo ko positive response pirka targadi Cocomi na miyang ga loina na ba miyang ga ma tanaraga adagi akoi gi Manipur miyang ga loina na hair ko na laphoki photo thabak to onthong na ba akoi atu matamda akoi Cocomi amadi Cocomi gi chaminari ba koi loi sing ga loina na thabak to thong na ba miyang hona jage ngarang kau khiba
अखोगी असेंबली सेक्शन अदुदसु अखोई मियामना पामा थबकदा अखोगी गवर्नमेंट लखलक तमना मरम ओरगा अखोई हाइबा अखोगी गवर्नमेंट की अखोगी मखोई बोयकॉट तौबगी थबकसे अखोई मखा ताना अदुम चथगिगनी अरुगांदा अखोई अमुहन अखोगी मदुगी करिगुंबा फिबम अमा लाक्तिबोदी अखोई मसिगी केनो कंटिन्यूएशन की फिबम अदुम लेगनी